आकाशवाणी इम्फाल आरके गोरानी ना पाउ पाजरी अहानबद मरुओइबा पाउ मणिपुर स्टार्टअप कॉन्क्लेव 2020 एंटरप्रेन्योर 263 लोन के सेनफम येंथोखरे नेशनल हाईवे 38 इम्फाल जिरिबाम लंबी की नुंग दलाल मनाक्ता चिंगनिंखाइबदगी गाड़ी चथोक चसिन याद्रे अमसुंग प्रधानमंत्री ना हाइरी नेशनल एजुकेशन पॉलिसी 2020 मपुंग फाना चनरलबदी अनोबो भारत अमा पुरपगी मंगलान मंगफाउनरगनी मणिपुर स्टार्टअप कॉन्क्लेव 2020 मणिपुरी एंटरप्रेन्योर 263 सब्सिडी यावबा लोन की सेनफम लुपा कोटी 5 लाख 15,500 की सेनफम मुख्यमंत्री ने येंथोखरे राज्य की प्लानिंग डिपार्टमेंट सिंधुना इम्फाल कोनुंग लंपाक्ता लेबा सिटी कन्वेंशन सेंटर दा ngarang पांगथोकपा मणिपुर स्टार्टअप कॉन्क्लेव 2020 सरुक यारदुना मुख्यमंत्री ने हाई सरकार असिना इंग 2018 19 दगी हौदुना स्टार्टअप के खुथांगदा तोंगान तोंगान बलम सिंग थबक तौरिबा एंटरप्रेन्योर सिंग सब्सिडी यावबा लोन पीदुना लाक्ले मशीना एंटरप्रेन्योर सिंग के सेल थोंगी पीमा फगलहनबदा नतना राज्य असगी सखो थोरांगी लमदा सुकानब क्या फंगहनबा ngamle मुख्यमंत्री ने हाई अखोई मसेल अमगा पुक्सेल सेंगना थबक तौमिनरबदी राज्य असि मेपाल तांगदा हिंगबा ngamba राज्य ओहिनबा ngamgani मुख्यमंत्री ने मखाता ने हाई इम्फाल लिसिंग मनुंग दे लेबा सिविल सेक्रेटरीट कॉम्प्लेक्स अथु मतम लोइसिलगनी मसिगिदमक केंद्र के हाउसिंग अमसुंग अर्बन डेवलपमेंट कॉर्पोरेशन हुटकोना लुपा कोटी 150 की सेनफम पीबा यारे कॉर्पोरेशन असिदगी अतोपा सेंथंग अमगसु लौथदुना गेस्ट हाउस अमसु इम्फाल की ऑल हाई कोर्ट कॉम्प्लेक्स ता लुपा कोटी 200 चंगना सारगनी हरियाणा की गुरगांव दे लेबा राज्य सरकार हंदकता नौना लौसिन के लम मदुदा आर्ट एंड कल्चर की कॉम्प्लेक्स अमसु सेंगबतलगनी न्यू दिल्ली के द्वारकादा मणिपुर भवन अमसु अथु मतमदा सारगन हैना मुख्यमंत्री न मखा ताखे कोविड लाइसेंस की मतंगदा मुख्यमंत्री एन बिरेन हाई वैक्सीन पुथोक्त्रिबा फावबुदी अखोई खुदिंगमंगना तंगाई फदव चना कांगलोन से ngakतुना सेक्शन न थेंगनमिनबा तंगाई फदे थरुमदुदा मंत्री सिंह एमएलए सिंह अमदे मकोक थोंगबा ऑफिशियल सिंह सरुक याखी राज्य के वाक्स मंत्री थोंगा बेसवाजित कोविड-19 पॉजिटिव ओइरे माकी मचानुपी अनि अमसु हेल्पर अमा अमदे सिक्योरिटी गार्ड अनि सु कोविड-19 पॉजिटिव ओइरे श्री बेसवाजित अमसु मचानुपी अनि याउना माकी क्वार्टर लेबा पुने मियोय 19 नि सैंपल लौदुना जेनिम्स की बीआरडीएल टेस्ट तौखिबनी टेस्ट तौबी रिजल्ट ngarang फंखिबनी मदुदा मंत्री अमसु माकी मचानुपी अनि याउना मखोई तरुक पॉजिटिव ओइबा थेंगनखिबनी श्री बेसवाजित अमसु माकी मचानुपी अनि हौजि इम्फाल दा लेबा माकी क्वार्टर दा होम आइसोलेशन तौदुना दरकार लेबा हिदाक लांथक सिक चाबा हौरे माक अमसुंग माकी मचानुपी अनिगी हक्सांगी फिबम फने लेरी मणिपुर दा हौकिबा पुंग 53 ता कोविड-19 नाबा मियोय 150 नौना थेंगनखिबा मियोय सिंग अदुगी मनुंग दा मिचम चामा अमा अमसुंग सेंट्रल पैरामिलिटरी फोर्स के मियोय निपान याउरी अमरोमदा हौकिबा पुंग 53 ता कोविड-19 दगी नाबा फदरन रिसर्च तौकिबा मसिंग 2 सुरे मसी थारगा राज्य असिदा लैना आस्ते फकिबा मिगी मसिंग 3 सुरे हौजी नाबा मिगी मसिंग फगा मिगी मसिंग हेले नाबा फबगी चांग 7.9 यौरे हौजी फाउदा राज्य असिदा लैना असे नाबा मियोय पुन्ना 3,9 सुरे मखोजिंग अदुगी मंगदा 5,993 मिचमनी अदुगा 1,492 ना सेंट्रल पैरामिलिटरी फोर्स के मियोय सिंगनी हौजी एक्टिव केस 1,593 लेरी नेशनल हाईवे 38 इम्फाल जिरिबाम लंबी की नुंग दलान मनाक्ता लेबा सिविलोंग दंगरांग निमिदांग फुट यांखाइरोम सांगना सिंग निंखाइबदगी गाड़ी चथोक चसिंदा चाउना अकाइबा थोकले खगी तमेलोंग पाउमी अगुई कामैना हाई इम्फाल लमदगी लाकपा अमसुंग जिरिबाम लमदगी लाकपा गाड़ी सिंग लांथोक लांसिन याददुना माकी अनिउदा पंदुना लेखी मफम अदुदा एक्सकावेटर अमा कक्सिजिनदुना निंखाइ मफम अदु सेंगदोना होनबदा अवाबा कया थेंगनबदगी ngasi ayuk oina ahenba खुसुकुलाई सिजिनदुना सेंगदोपि थबक चथगने हाइरी पाउगी मरक थना अतेनबा ब्रेक अमा साउथ एशिया की ख्वाइदगी फरबा खुदोंचाबा पीबा कैंसर केयर अमेरिकन ऑन्कोलॉजी इंस्टीट्यूट ना नॉर्थ ईस्ट दा पुजरकले मतमसी की ख्वाइदगी नौबा अमदी अफबा मकल की कैंसर लायंगी दमक इम्फाल दा लागलिबा सितंबर की तांग 13 दा हांगदोक चरगनी बबीना स्पेशलिटी हॉस्पिटल खबैसोय सजीवा जेल रोड अमेरिकन ऑन्कोलॉजी इंस्टीट्यूट मियाम की थौदांग मतम सांग न पांगथोक चनबा थौरांग तौजरे ताबीरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने हाइरी नेशनल एजुकेशन पॉलिसी 2020 मपुंग फाना चनरलबदी अनु भारत अमा पुरकपगी मंगलान मंगफाउनरगनी महाकना हाई मशीना कुनमाथोय सुबा सही सादा भारत असि अनु माके अमद पुरकलगनी कुनमाथोय सुबा सही सादा स्कूल एजुकेशन हबिरम द पांगथोकपा नेशन कॉन्क्लेव द प्रधानमंत्री सरुक याखी
ꯃꯍꯥꯛꯅ ꯍꯥꯏ ꯑꯅꯧꯕ ꯊꯧꯁꯤꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯑꯥꯁꯥ ꯑꯃ ꯄꯤꯔꯦ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯒꯅꯤ ꯊꯧꯁꯤꯜ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯁꯤ ꯄꯨꯊꯣꯛꯄ ꯉꯝꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯤꯛꯁꯥ ꯄꯤꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯒꯠꯇꯨꯅ ꯃꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯒꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯑꯣꯖꯥꯁꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡ ꯚꯣꯂꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19 ꯅꯥꯔꯝꯕ ꯃꯤꯑꯣꯏ 35,50,000 ꯍꯦꯟꯅ ꯅꯥꯕ ꯐꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 14 ꯃꯤꯑꯣꯏ 60,940 ꯀꯣꯚꯤꯗ-19 ꯅꯥꯔꯝꯕꯗꯤ ꯐꯈ꯭ꯔꯦ ꯃꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 35,50,050 ꯁꯨꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 68.35 ꯌꯧꯔꯦ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯁꯤꯡꯗꯒꯤ ꯐꯔꯛꯄꯒꯤ ꯆꯥꯡꯅ ꯁꯔꯨꯛ 3.9 ꯍꯦꯜꯂꯦ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯍꯧꯖꯤꯛ 1.38 ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 63,958 ꯊꯦꯡꯅꯈꯤ ꯃꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ 95,059,935 ꯁꯨꯔꯦ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 8,094,930 ꯂꯩꯔꯤ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯃꯤꯑꯣꯏ 208 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 63,961 ꯁꯨꯔꯦ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯃꯤꯑꯣꯏ 13,68,068 ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 5,04,38,385 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ ꯂꯩꯔꯦ ꯗꯤꯖꯃꯅꯤ ꯊꯥꯒꯠꯆꯔꯤ ꯒꯣꯔꯥꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠꯑꯞ ꯀꯟꯀ꯭ꯂꯦꯕ 2020 ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯏꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡꯅ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯅꯔꯤ ꯂꯩꯉꯥꯛ ꯉꯟꯈꯠꯅ ꯄꯥꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯊꯥꯛꯇ ꯌꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯥꯅ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯏꯔꯩꯕꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯂꯨꯄꯥ 1,515,000 ꯁ꯭ꯇꯥꯔꯠꯑꯞ ꯕꯦꯅꯤꯐꯤꯁꯔꯤ 262ꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯃꯦꯜꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 5.25ꯒꯤ ꯒ꯭ꯔꯥꯟꯠꯁ ꯑꯦꯟड ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯈꯟꯅ ꯅꯩꯅꯕꯗ ꯗꯥꯛꯇꯔ ꯅꯠꯇꯅ ꯑꯦꯛꯁꯄꯔꯠ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯂꯣꯏꯁꯤꯟꯅꯕ ꯁꯦꯜ ꯄꯤꯔꯛꯂꯒꯅꯤ ꯁ꯭ꯇꯥꯔꯠꯑꯞ ꯕꯦꯅꯤꯐꯤꯁꯔꯤ 262ꯗ 1,515.08ꯒꯤ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯇꯦꯂꯦꯟꯠ ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯄꯁꯤꯡꯗ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯄꯣꯛꯅꯐꯝꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯅꯧꯕ ꯀꯦꯁ 109 ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯖꯤꯠ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯅꯧꯕ ꯀꯦꯁ 111 ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯥꯎ ꯑꯁꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯨꯜ ꯍꯥꯡꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯄꯥꯎ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯦꯜꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯁꯦꯟꯇꯔꯅ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯅꯕ ꯒꯥꯏꯗꯂꯥꯏꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯤ ꯍꯥꯏꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯏꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ ꯍꯥꯏꯕ ꯂꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯃꯅꯤꯄꯨꯔꯗ NSNIMꯒꯤ ꯁꯤꯖ ꯐꯌꯔ ꯑꯦꯛꯁꯇꯦꯟ ꯇꯧꯔꯕ꯭ꯔꯥ NSCN-IMꯒꯤ ꯀꯥꯗꯔ 3 ꯐꯥꯔꯨꯕ ARꯒꯤ ꯀꯦꯞꯇꯦꯟ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ ꯒꯣꯔꯥꯅꯤ ꯊꯥꯒꯠꯆꯔꯤ ꯗꯤꯖꯃꯅꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠꯑꯞ ꯀꯣꯟꯀ꯭ꯂꯦꯕ 2020ꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ 262ꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯅꯨꯡ ꯗꯂꯥꯟ ꯃꯅꯥꯛꯇ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯛꯂꯕꯗꯤ ꯑꯅꯧꯕ ꯚꯥꯔꯠ ꯑꯃ ꯄꯨꯔꯛꯄꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯤ